Online Manipur ge ki pau miyeng tabir pumna maputhoi lai shramna khurumjari ahanbada maroiba pau handaki thawong asina nakal anigi marakta nungsi chanana hingminana bagi ahanba khongthang oiragani Thadou Community International September 18 ta Kangpopi District ki Gamgi Phai gi buffer zone lansil lakhiba maitai naha anibu Committee on Tribal Unity kotuna tek takaidna thadorakpabu Thadou Community International TCI na thagatpa phongdorakli TCI na thadorakpa cherol aman hai naha ani tek takaidna Thadokhiba asi maglamdam asida ingtapa puraknaba amadi mangkraba thajanaba adu amuk hanjilaknabagi ahanba khongthang amani amadi miyoibagi punsibu mamal leina lauduna kanbinaba kotugi luchingba singna halaurakhiba thaudang sing thaningaini amaromda hojik Courta trial chathariba miyoi taraga mathoibu tek takaidna puraktuna khusinnabagi damak Manipur Police pu thagatpa phongdorakli handaki thawong asima community singi marakta nungsi chanana hingminnanabagi ahanba khongthang amani maram asina mangkraba thajanaba sing amuk hanna kokhannaba mari leinaba stakeholders sing namakha tana thabak tawbiu haiba wafam su TCI gi maikaidagi phongdorakli tarakpa update poppy pambi sing Yanthatkhree Tamenglong District ki Tamai Police Station ki manung chanba Kadi Part 4 amasung Kuilong khulgi akoibada tharamba popi pambi sing police na yanthatuna manghankhre police tagi phangma pauna hai Tamenglong District HP gi miyeng makhada Tamai Police Station ki kangbu amana Imphal Tamai lambi IT paring da leiriba Kadi Part 4 amasung Kuilong khulgi akoibada tharamba popi pambi sing adu yanthatuna manghankhibani tarakpa update Manipur na India da tinkraba matung ngasi fawbada miyamna thengnariba awabasingda East Timor gi miyamna solidarity ulakli East Timor da based toba political movement amagi luf oiriba committee Esperanza Committee of Hope ki maikaidagi Manipur na India da tinkraba matung Manipur micham miyam gi mathakta hingsa gi thawong sing chathababu akan mamong da condemn tawbaga loinana achumba while amagi dama awabasai theng khangliba Manipur miyam gi mafamda solidarity ulakli Committee of Hope na thadorakpa cherol amana ahanbada loop asibu masak takladuna Committee Esperanza asai mahiroi sing maraibak tamba ngamjadraba naha sing loinana lam leijadraba amadi sinmi singi apunba body amani loinana East Timor da mayok nariba ecological crisis debt crisis cost of living crisis mental health crisis yauna atai issue kaya asigi mayokta political oiba lantheng chathari asiguma matam asida East Timor da leiriba ot naibiraba miyoi singdagi hauraga Papua Palestine Sahara Manipur amadi atai leibak singda leiriba ot naibagi chaitheng phanglaba miyamgi awabada su saruk yaba haibasi loop asigi lengfa draba ithaudang ni hairi Manipur state ki mathangda cherol asin hai ningtam maningthau panba leiba ama oijaramba amadi masagi lol mayek culture amasung political status leijaba Manipur bu kumja 1947 ki August 13 da British ki makhutagi ningkha tamba phangki loinana democratic lengak leiba amadi masagi ayiba constitution leijaba leiba ama Manipur na Southeast Asia da ahanba leibak ama oikhi adubu kumja 1949 ki October 15 da Manipur bu India gi fibanung da tinkraba matung lamdam asigi miyamna masana amuk hanna lengak saba lamdam ama oinaba Ihausing kumja 1970 gi anganba saruktagi hauraki kumja 1980 da Manipur pumbada disturbed area lauthoktuna apaspa 1958 thamjinuna ningkha tambagi ihaugi mayokta Indian Army na operation chathaduna lamdam asigi yellow furup singi miyoi singi mathakta militarization chatharaki housing Manipur da thokliba conflict asigi matangda committee Esperanza na hai Assam Rifles Jat regime Hi, Assam Rifles Jat Regiment amasung Rapid Action Force na Manipur gi Kanglup ki Erang asida partisan role lauri India gi Central Force gi asiguma pukchel sengdaba role asina maram oiduna Manipur gi tampaki miyam da pendaba kaya po ali masimangna tampaki naha sing ima loop sing amadi civil organization kaya na Manipur dagi Assam Rifles soktokhinaba khongjang changsin ki kadangban phayeng amasung kakching district ta khongjang changsin basingda Assam Rifles na nongmai kapada misi mina thohan ki media report ki wapam palladuna Jar regiment su Imphal Valley da media person ahum harassment piwaga loinana Manipur government ki fire department ki firemen singi mathakta physical assault chathakhibabu yaningdaba phongdorakli cherol asina Manipur ki yellow furup ki nupi singda military na makhal makha kaya da pirakliba in
impactsing pirakpagi wafamsing paladuna masimangna lamdam asigi yellow nupisingna anti-militarization campaignsing changchenbada choba thodang laurakhi nupisingna lambi sorokta protest changsilakpada Indian Security Force na khongjang changsiliba nupisingda physical assault sing chatharakpadagi nupi kaya ama saru tekpa paralysis taubana chingba maramsing asina ngasi fawba hogat kangkhat ngamdana nupi kaya ama phamungda yataduna leiri haiba wafamsu thamli Manipurda hojik tholibe irang asigi matangda cherol asin hai mamang tha September amada Kuki militant singna drone bombing chathaduna misi mina thoan kiba simak internal humanitarian law gi fundamental principles sing khongaung naba thawongni drone bombing chathaduna misi mina thoan ba lanthum amang ata thoan ba haiba si Geneva Convention amasung additional protocol sing thugai bani Geneva Convention ki additional protocol gi matung inna indiscriminate strike chathaba thingba thamliba adobo drone bombing chathaba haibasi indiscrimination attack ama oina masi additional protocol gi article 51 for amadi Geneva Convention gi article 3 su khongauna bani maramasina thawong asi international community na condemn tawpham thoi hairi Manipur da mamang chahi 2023 gi May ahumda irang tholakpa asimangna Indian Armed Force ki anauba saglon amasu mayek sengna uthokli irang ase hek horakpa numita Kuki singna mitai gi lanthum amadi yummai thaba thawong sing chatharakpa matamda hariba thodok sing asi Indian Security Force ki mitmangda oirabasu makoi tumina yengduna laikhi irang asi tholakpadagi law and order ngaknaba CRPF ki hanagi DG Kuldeep Singabu Security Advisor Hawki amadi India gi Security Force lising humpu thajilaktuna thamki adubu ngasi phawa irang asidi loishindana amadi laksindana thamli haujikti nongmagi mitai community gi fibam hena aruba amada lagli tampakta khundariba mitai sing maning tamna national highway singna chatpa ngamdana lairi masimangna authority na nakoina na mitai singi mathakta genocidal approach ama chatharakpagum tawri hairi Manipur miyamgi aspiration for justice dignity amasung self determination gi khongjang asibuk sakhangduna international community na punna solidarity upam thoi hojik chathariba occupational and operation aseda micham yangi mathakta hingsa gi thawong chatha balep kadabani mioi bagi hakpu ikai khumna baga loinana peaceful dialogue chathaduna manaba amadi aki tujung leitaba Manipur miyamgi tungi punsi ama lakhanaba punna honafam to I haiba wafamsu cherol asina thamlakli